CLP की मिफम पांगथोखरे मिनिस्टर सिंदोक सिंजिन तौबगी वाफम थोइना खनखिद्रे हयेंग चीफ मिनिस्टर अमदी डिप्यूटी चीफ मिनिस्टर AICC न कौरक्तुना दिल्ली दा अमुक चटकदौरी पुंग अनिदा टीवी लाइना खंगबंगंबा खुलाई ngasi जेनिम्स सेनापति अमदी चुरचानपुर हॉस्पिटल दा थमदुना मियामना खुदुंगचाबा पीबा हौख्रे अमदी क्वाकैथेल दा बॉम्ब पोखाइबदा मियोय अमा सोकपदगी हॉस्पिटल दा लाइकनाख्रे पाउसनुन पिजरे ngasi pangthokiba Congress Legislative Party ke mifamna thabak tawdaba minister sing lawthoktuna nauna minister sing hapu Manipur Pradesh Congress Committee ke President Sindo amadi power yenabagi thabak paikhalu haiba Congress MLA kunga manga romge akanba demand sing adu toina khanakhidre madugi mahuta Chief Minister Okrami Bopina handakta mahak masamak amadi Deputy Chief Minister Gaikhangam Delhi da chatuna AICC ke President Sonia Gandhi unanaba khonabada unaba phanglakidaba amadi hayeng amuk hanna makhoi ani Delhi da laknanaba AICC na korakle haibigi wafam adu mifam adu da paudam ki haina ISTV News na phangba pawamana hairi hayeng AICC ki luchingba singa unaduna Council of Ministers sing sindok sinjin tawbagi wafam amadi power sharing ki matangda khannagani haina Chief Minister na phongdoki hairi Maraksida handakta Delhi da chatuna AICC ki luchingba sing unaduna thabak tawdaba minister sing lawthoktuna anoba minister sing hapnanaba AMPCC ki president sindoknaba amadi atai board sing ki chairman sing ki pham sindok sinjin tawduna power sharing tawnanaba wafam sing taksil lunaba MLA sing hayeng Chief Minister amadi deputy Chief Minister na Delhi da chatlaga lawkhalakpa thabak sing ngai duni gengkhigani hari madugi matungina makhoisu lawkhatpham thokpa khongthang lawkhatkani haina paw sina makhatari Amaromda chaurakna pung amarom chathaki bangasigi CLP mifam aduna mathang tha April dagi chanaba haunanaba akanba thorang paikaliba food security act ki matangda yamna kupna khananena ki seng kilo amada sunatangi lupa ahumda phangangadaba food security act asi chana hannabagi damak lupa crore kuntra gi senpham budget ta haptuna thamle khannagadaba waliba agency khanbada MLA singna mateng pangbiu haina Chief Minister Okrami Bopina mifam aduda appeal tawki hari Pung ani ki manungda TV laina laina khangdokpa ngamba jin expert kauba khulai amangasi Jenims Senapati amadi Churchanpur Hospital da thamduna miyamna khudongchaba piba hukre World TV Day ki mangoina ngasi kuntra mangarak suba World TV Day ki thoram Jenims ki auditorium da pangthokpa loinana anoba makhal ki TV layangnaba khulai asi Health Minister Phungjatang Tonsingna hangdoki tharunga mari lainana Minister Phungjatang Tonsingna Zin expert haiba kulai asi atai districts in the su tamlagani kulai asina pung ani gi manungda TV laina khangdok pangamba asina miyamna chawna kanaba phangalagani TV laina mapung phana muthanaba khonabada sarkar asina lokhatpa yaba thabak sing leptana locally haike In Manipur we have launched this type of machine in 3 districts machine akari toy hanadi TV laina oibra oidabasi Numini umari dum changgul lay masida. Kasi 2 hours di manungda mahikse. Check to bakanda nagilok hamde. Check to bakanda. Waiting 2 hours. Ngaira la. O inade. Ina singna bagiwane inade. Haiba. Adu khamba ngamnabagi mesinde. Thobar khamde, Bishanpur khamde, Tamenglo, Ukhrul, Chandel. Asige. All this is covered on the bagisu. Another 5 machines, the same machine is also on the way. Ngasigi thoramatuda Health ki Commissioner Prasant Kumar, Health Services ki Director Dr. Okrami Bomcha, Family Welfare ki Director Dr. K. Rajo, Jenims ki Director Dr. Devin Lystam Yauna, Miyukiana Surugaki. Wangang kibasing na phongdong na kibada TV laina na nare haibasi khangtok labadi ningchina section thurang lokhat kadabani Balemdagi laina si mapung phana muthat pangamdrabasu layeng kaya sathatuna mapung phana phan mangamle TV laina gi damak miyamna mipai nabiganu haiba wafum sing phongdong naki thorumaduda TV patient singda .hidak sing pizaki mathau masak khangba .provider singda selmari citation piduna ikai khumnaba utki Kwakaitel da bom pokhaiba da miyo ema sokpadik hospital da laikanakre thawdogasi ngasinung tilpung manga makhairom taba matamda Kwakaitel lamdong laikai da leiba kansi Indian Service ki complex manung da thokibani
थौदोक अदुदा सोकलबा मियोय दुदी थोकसोम रंजित चाही अंखैनिपान अपोकबा लेखिद्रबा जुगिन क्वाखैथेर थोकसोम लेकाइदगिनी मा ग्यास सर्विस असिगी केयर टेकर ओइबा मियोयनि हारि माग नंगसी मसागे वैन सेंदोक्तुना लेरिंगैदा सकंदबसिंगना गेट की वांगमदगी लंगसिलकबा बोम अदु पोखाइबदा सोकिबनी माकी ओइ थंगबा पुक्सेप अमदि खोंगदा बोम मचेना पानबदगी रिम्स हॉस्पिटल दा लाइकन नरमलबा मतुंगदा मखाताना सिजा हॉस्पिटल दा लायेंख्रे बोम पोखाइबा अदुदा माकी वैन अदुसु अकायतोय थोकी अमरोम दंगरांग नुमिदांग मोरे की MYC ऑफिस मनाक्ता सक्ति लेबा बोम अमा पोखाइख्रबा मतुंग दंगसिसु मोरे पुलिस स्टेशन का थंगनबा ऑल पोस्ट ऑफिस की लंबी की नालादा बोम अमा थमलमले पुलिस तगे फंगबा पावगी मतुंगिना प्लास्टिक न योंगदुना थमलमबा बोम अदु मसी अयु पुंग 3:30 ताबा मतमदा थेंगनारखिबने इम्फाल दगी बोम एक्सपर्ट्स कौदुना असोयंगम याउदुना लौथोकलबा मतुंगदा कोंडोंग लाइरेमी मयादा लेबा असम राइफल्स चेक पोस्ट की चिंगयादा बोम अदु पोखाइहनख्रे थौंग अदु केसो मोरे Hills Tribals Council More, Koki Women's Union and Human Rights Morena, Yaning the Bofongdokre, Narangi Todo Adubo, Yaning the Bofongdokuna, Kesona More the Bantokibadaki, border town of Sigimausagi Punchida, Town Akaiba Pikre, Dukansin Tung, Hanakide, Lambi the Gari, Chanakide, Karamba Lubna Chatakibano Haibadu, Atubomatamda, Sendor Pagaluina, Sarkarna Sumara, Lebesin Pagatuna, Akan Matabak, Lokat Katamani Hari. Amaromda, Keso General Headquarter Nasu Tawangadu Yamakana, Yaning the Bofongdoraki. अमरोम दंगरंग नुमिदांग बोम पोखाय हनकिबा थौंग अदु मैते काउंसिल मोरे खा नोंपोक अपुन बनुपीलो एमसु सांडेल डिस्ट्रिक्ट ना यानिंग दबा फुंगदोक्रे थौंग असिना तंगदु लैताना लेरिबा मोरे दा अपन बपीबगा लोइनाना तोंगान तोंगान बा फुरुप संगी मरक्ता थाजनदबा मा थोखले मरी लेनबा खुदिंगबक नसु पुटुंगदा मुकना सिगुंबा बोम पोखाय हनबगी थौदोक असि थोखनबिगनु हाइदे यारिपोक्ता या स्कूल हाई स्कूल की इंग्लिश की ओजा ओई हाइबा स्कूल असिगी हॉस्टल की वार्डन सु ओइबा यारिपोक विष्णु नहादगी सही हुंपुमाथोइरुम सुरबा कैसाम इबोल कौबा मियोय अमना स्कूल असिगी बोर्डिंग द लेबी हंडक क्लास 10 की परीक्षा थाकिबी महिरोय नुपी अमदा मखुच सांगलुई हाइबगी मतंग द स्कूल असिगी महिरोय सिना इरांग हौरक्रे ओजादु यारिपोक पुलिस द चंगजक्रे थौदोक असिगी मरी लेना ngasi MLA श्याम कुमार की क्वार्टर द पांगथोकबा पाउमी सिंग उनबदा नुपी मचा अदुना हाइकिबदा ngarang numidang mi leitabagi khudung chaba lawraga oja asina maku ijat manghanna honarakpada natana moles tawki oja si matik chaba cherak pihanninge haiki paugi mifam aduda sarugya khiba all andro maira paibigi mius na phongdokibada thaudok asi matungda amukana thoktana chap chaba thabak lokhat haninge haina phongdorki dabnina moidi chenjau waiba paisa paiba mari leinamnina moina ngamna ngang khini khamna ai haidorok tabne Bedrik si ting luar agak haiduk kena ngahan lagi kang agak ngayak pun mana satra mana asing yang masih tak mengtai mau lihat nak taning deh mau mati cara sih rapi ni Manipur Sarkar na Police Constable khara lawgani haiba wafamasi cabinet na warip lawriba si Praja Singh hena wahan naba amadi lakadoriba general election gi sel khomjin naba sinba thawni haina Bharatiya Janata Yuva Morcha Manipur Pradesh na maral siri nasi BJP Manipur Pradesh ke office ta pangthokpa paumi singa unaba amada morcha sigi president O Males na phongdokibada handakta ikui dana police constable sing anirom lawnabagi matangda marakta leptuna fal laukthokpa ngamdana nasi sulairi adubu amuk anauba police constable amadi rifleman lawgani hariba si praja singda apangba siba thausilni sahi taramanga congress na sasan parakada Police lobagi thika oina sathabada natana prajagi yaifana karamba masak thokpa thabak tawkhrabage mathang sahida pangthokaduriba general election gi sel tanana sarkar gi anauba thoksilni haiki Frontman khara logani hedana advertisement amang si khabar gi koina kalamda koina thengnaba ujare am angak poi masi yamna angakpa congress ki yam lujadaba emission salamani na koina masi koina khali lisingani ga khare hena aphagi Recruit dana charak chahing na dana haido pangam dana hojik lairing egi talak sida anau bang launi haibadi lain ma praja sing si awaba pi ge haibani mamangda law yon dana hingon yon dana lak manga degina lak tare phu lawra ganda aduki bati wa dana ha kam dana lairing egi talak sida another si gi anu ba lakshla pasidi masigi karamba administration no karamba phi congress si sakra gi karamba thoksin no tai tara manga phajal laba basidadi hojik kari karma film de lady akogi nomagi koi government gi employee oi riba government gi tolo phangre department ke ama ji tolo phangre na ji option adana leire adana masi gumba policy to janinde haba wafam si bijay gi tarti gi thamjare
Singjamai Girls School Complex si miyam gi mafam ama oina thambagi matangda khananenaba mifam ama ngasi Singjamai Parking da pangthokre. Singjamai apunba nupi lupna sinduna pangthokiba mifam aduda amukogi President Wai Mani Kuman USM gi Vice President Sunil Karam amadi Lausal gi President Mutum Churamani Pandam gi President Wai Dilip Kumar amadi ati lup kya gi luchingba kya su sargya ki wangang kiba singna phongdok na kibada chahi humdrarong gi mamang dagi lamdam adugi ahallaman singna tungi asanba mityeng amaga loinana lamdam asigi nupi macha sing larik laisu tamnabagi ahanba khongthang oina mafam asida school linkal kibani hairiba mafam asi miyam gi mafam ama oina masuk machu thokna thamnana bahonabada miyamna amata oina punna tabakta onthokminanaba honaminasi loinana ayet apan lakpada punna thengnaminasi haiba wafam sing phongdokna ki Yumnam Ningol Oinam Ongbi Memisa Misig Matangda Miyamgi Mipama Mangarang Naharu Pangong Makong Lampakda Pangthoktuna Thaudok Adu da Chenaba Miyoi Mari Numit Ninigi Manungda Fananaba Warib Laukre Laikidrabagi Imungda Lupa Lak Mangagi ex Gracia Pibaga Loinana Sarkargi Chunaba Tabak Ama Pinabasu Warib Lauki District Legal Service Authority Imphal Eastna Women's Social Welfare Association Wangkai Angom Lekaiga Kusanaduna Lekai asda nomagi oiba legal awareness program pangthokre Manipur State Legal Service Authority ki meeting makhada chathakiba awareness program aduda Chief Judicial Magistrate Imphal East Aribam Nautune Sori Women's Social Welfare Association ke President Angom Ibet Tombi Imphal East District Bar Association ke President W Santi Kumar na chingmami kyana sargyaki Resource person oina wangang kiba ambagi hanagi General Secretary Bimol Chandrana crime ama thokpaga miyamna wayanba amadi criminal aduga mari leinabasingda yumai thabna chingba thodok chathaba si ain gi mayoktani miyamna control tawnaba honabadi apaba khongthangni criminal sing athuba matamda manakna police station singda sinagadabani haiki miyoyama hospital da laikidabada doctor mati hospital singda pendaba miyoy singa toina tainabagi thabak chatharabadi Awana Tarba Musing lying Binaba Lerektabay Haina Ras Medicity Managing Director Ice Rajena Fongdokre. Medicity Asida Pangtokiba Baugi Mipamada Ice Rajena Makatana Haikibada Hadakta Restaurant Nomina Kaplamba Taudo Amada Sokiba Lysnum Ongbi Romita Ras Medicity Asida Pukalaba Matunda Dr. Singa Tawa Yauna Yang Badagi Tagalaki Adubu Libak Tibadagi Atopa Hospital the Puduna Amuk Lying Bada Mark Lake Dabani. Thaudok asigi matangda Ras Medicity gi maikai degi asoiba amadi doctor na thausa ki dabalaite misi asi thamoi sokna nungai tuba poi adubo miyoi ama hek laiki dabaga hospital da amadi layang liba doctor singda tainabagi chatnabi ama lagliba si laibak thibani mara leram labadi doctor su dandi phangba yai miyamna achumaral yenglaga thabak chathabiyo mob justice ta thawayawbi ganu haiki ISTV News na phangba paugi matungi na dimisi asigi matangda Medical Directorate na committee ama semlaba matungda inquiry loikre hari inquiry report aduda Ras Medicity ki doctor singa asoiba leiti haina phongdorak palai hari Bisnupur district ki Ngaikong Khulen Gram Panchayat ki manung chanba Ngakchau Pokpi Khwairakpan Lamkhaida public ground da nauna saba community hall lama ngasi MP Dr. Thoksom Mainana sangakre Nasigi Sangabagi Toramatu Bisnupur Jilla Parishad ki Adaksa Thoksom Ithoibi Amadi Upar Pradhan KS Ingo Chana Chingba Miyoi Kyana Sargyaki A Kumar Sarmana Hindi dagi handokba Hindi ki wari macha haina mingthonba lairik ama nauna amuk mitai mayekta handoktuna phongkre Cultural Forum Manipur ki Nagamapal Lamabam Laikai Dalaiba Office the Pangthok Balairik Phongbagi Thorumaduda Hanagi Manipuri Sahitya Parishad ki President Professor N Tombe Writers Forum Manipur ki Vice President I Basanta Amadi Sahitya ki lamda sagnairaba miyoi kya su sargyaki Thorumaduga mari lainana Aiba A Kumarna Lairik asi Writers Forum Manipur ki Chama Hundra Suba Lairik oina phongbani Bangla Loan da laiba Lairik sing Maiti Loan da Phongdokpagi tangai fadaba lakpadagi handoktuna phongbani haibaga loinana lairik phongba asigi nunggi oiba wafam kya su thamki Sermai Kendra gi manung chanba Senjam Chakprauda kunmanga suba Assam Rifles na sinduna nomagi oiba lawmi singi training program ama pangthokre Agriculture Department ga khusamnaduna pangthokiba thorumaduda Sermai Kendra gi MLA Devendro Agriculture Officer Doren Chan amadi kunmanga suba Assam Rifles ki Major Radha Krishna Yauna Lamdamadungi Pradana Madimio Kiana Sargyaki Lamdamadungi Kwaidagi Paba Laumi Anida Kudol Potpituna Punging Tagutki
AFC Zalen team na utkiba tongan tongan ba performance singbu ikai kumna ba utpo ina gamnom supermainada OC hall da mana matum piduna poning thawat kre thormaduda IFCD minister ngamthang hawkip DGP LM Kaute amfa gi president Ragumani na chingba mioi kya na surga ki minister ngamthang hawkip na sana khona ba haibasna horak libna ha singbu masa mau fona thambata natana mayai kabani sadagi lapthok khali amadi nungsi sanaba purakpada achobu mateng oi haiki Faidingadagi laimak khongdagi Red Seal Division Phawbagi chatliba lambi asi Sengmai Kendra ki MLA Debendro na sel putoktuna semjin ba hokre kilometer 9 rom sangba lambi asi MLA amadi kunmanga suba Assam Rifles ki kangbuga punduna pothole singmensin baga loinana koilas thaba hokre Sengmai dagi lamsang phawbagi lambi amadi Kendra asigi manungda laidiba inter village road sing asi nungju tha laktringe mamangda sembal loisilagani haina Kendra ki MLA na ngasi lambi yengsinba ki khongchat adura phongdoki Fayeng Tingmang Phawbagi lambi asisu sayi asigi manungda semba horagani kanto dagi Sengmai taba thong asisu Valley Bridge ama athuba matamda saragani haike WBM haibadare masi lobagi thabak tawringai manung sida aikogi laimukhong sidagina Faidinga bauchi kilometer 9 ni asigi lambi sigi manungda leiriba asang masigi manungda leiriba lambi akaiba haibadare port hole mayam ase masi main si ena aikoi anina khusamne raga ngasidagi ngarang dagi haure sida mangdu uriba ekoi ngasi uriba pothole sing si loina mang Faidinga phawa kilometer 9 ase ekoi haure bani adubo loishin badi hojik ngarak da ekoi gi yaksangi kumai lak moram na ekoi gi labor sing ji phangda moram na mokoi shuti logi bani yaksang matung da soidna makki loishal lagani aduga ekoi Honda Activa thorokpa mioi ama gari gi che chang yengnana ba honabada khamu yadi haiduna Tauriba gari adu interaga Furuba traffic police sama manak na padalera mamiyamna phukre thodok asi ngasi ayupung tararom taba matamda North Eo sida leiba Tampa Hotel mayada thokibani Singmairong da leiba 7-day Adventist Church na sunduna Dulalen Children Home gi angang singda chana thakna ba polam kya pikre Andhra Kendra da karamba mihuta bot pigarage haibagi matang da nomugi oba political conference mangasi Andhra Kendra gi Poiro Khongjil Mayai Laikai Community Hall da pangthokre All Poiri Khongjil Women's Welfare Association namadi All Poiri Khongjil United Club Organization na sinduna pangthokkiba thormaduda warip kya lokre hauzik kendra sigi MLA oidaba Syam Kumar nataba atopa candidate amatada kendra sida changlakpa yadaba MLA na leblakpa party da biyamna sagotpa haiba wafam yauri kaduriba election asiga mari lenana Syam Kumar natana atai candidate support tawningde tawroi haibasi mayek sengle any man of lepkhiba party da saugotpa haiba janga sigi recommendation asina takle Hariba Syam Kumar natana atopa candidate se changba yararoi porkhongsinda haibase yamna mayek sengre Numit tarukni chungna chathagadaba folk narrative art amadi Kangla Theatre Marathon mayang Imphal Uchiwa hidden chawbalampak ta hokre thormaduda Theatre Center Manipur ki chairperson Waripar Naba Uchiwa Gram Panchayat ki pradhan Premilana Sargya ki festival asida phurukya gi folk narrative artist sing amadi theatre group anina sargyari Women's Association for Socio-Economic Development amasung iramdam kanba apunba lukna sinduna lamdam asigi senmilon phagat hanaba amadi nupi singi thodang haiba hiramda nomagi oiba seminar ama Manipur Press Club ta pangthokre thormaduda Professor N Lokendra Central Agricultural University ki Professor Dr. M Ram Amjogi President Wangkimsa Samjai amadi Center for Manipur Studies Manipur University ki Research Scholar KSS Mamtasu Sargyaki Angang singda sathaba crime da chenaba singmatik chaba chairak pinanaba honabada sarkar amadi miyamgi chap manaba thodang lai haina Manipur Commission for Protection of Child Rights ki chairperson is Sarit Kumar na commission na ngasi Manipur Alliance for Child Line ga punna sinduna Manipur Press Club ta pangthokkiba Child Protection Committee guideline gi nomagi oiba state level consultation thoramda haikre
Singda damda Iraq naraga lukibadagi thiba khangkidaba nupa macha ani ngarang thengbada asiba haksang oina phangle Saparmenagi police ki kangbo amana asiba haksang animak lokhatuna postmortem gi damak rims ki mokta thamkre National Rural Drinking Water and Sanitation Kamari Lena Namianda Pausal Piba Kongsama PICD na Sinduna Imphal ki akoibada chatkre Isa isana wakal tarabadi miyoibada nahanba laina kaya mangzong na kanbangami haina PICD ki Principal Secretary WL Hangsing na phongdokre Kongsat aduga mari lena na mak na makata na haikibada lu nanba na piri bakana ba si miyam na bab taminarabadi laina kaya digi ngak thupangami Apaba ising amasung mapung phaba sanitation thamna ba ikoi punna honamina si haike Rally in compliance with the requirements of the central government and also to remind ourselves that we need to have a duty with ourselves to keep our environment clean and neat. This cleanliness should be inherent in ourselves and not only on occasions. Amarom the awareness program asigi manungchana Saiton Litan Pokpi Bazar Community Hall da Gram Sabha pangthokre PICD Bisnupur ki meeting makhada Saiton Gram Panchayat na sinduna pangthokpa thoromadu da PICD Bisnupur ki Assistant Engineer Kukul Chandra amadi Saiton Gram Panchayat ki Pradhan Samungog yauna tongan ba miyoy kyana sarugya ki Thoromase Kangpokpi PICD Division asu sinduna Division asina konba mafam singda leiba school ki oza sing amadi VWSC members singi training program ama chingmairong da pangthokre Tharungu mari lainana Kangpokpi PICD gi executive engineer M Gambhirna afaba isingni haiba khangdokba asi yamna maru oi afaba isingni khangnanaba expert singa chatuna takpi tambiri haike Amaromda Communication and Capacity Development Unit asinduna Swas Bharat Mission gi makhada ngasi nomagi oiba workshop ama Lamphel da leiba unit asigi conference hall da pangthokre Tharumaduda unit ki director Swami Kanta amari PICD ki additional chief engineer L Ibomcha su sarugya ki Swami Kanta na haikibada lisingani sumna taramanga fawda India ki oina chada nimphumanga yumthong khudingda sanitary latrine leire masida Manipur ki oina chada humdramanga yauri lisingani sumna taramapan fawda thamliba prime minister ki pandamasi yaudringada Manipur ki soidana phangba ngamlagani masigi damakta lisingani sumna tarit ki action plan da lupa crore Lising taruk ki mathak tapibi naba center da hijack re haike Drinking water gi rural gi sector pangthoiba aduga sanitation gi rural gi sector da ko gi pangthoiba sigi program si highlight tawduna nipung khuding makta thakna ba ising phanganna ba gi pandam yumthom khuding makta sanitary toilet sana ba gi pandam du da media ising inau singna akoina paikhat chariba thabak thauram mayam asi highlight tawbiduna misam praja singchida hena mapung phaba khumang sauksan minanaba amasung success oinanaba aina praja miyam da su appeal tawri Moidang Pok Mayalekai Community Hall da su Imphal West PICD ki District Coordinator da sinduna tharumasi pangthoki Imphal West PICD ki Executive Engineer Brajendra yauna mari leinaba singa sargya ki All India Coordinated Research Project on Post-Harvest Engineering and Technology Central Agricultural University Imphal na sinduna University asida Technology and Machinery Demonstration ngasi pangthokre Thoromaduda College of Agriculture gi Dean Professor J.M. Lystrom Agricultural Engineering College gi Professor Y. Jakendra yauna mari leinaba miyoy kyana sarugya ki Dr. N.G. Joykumar na Longmi singna lau singubada chathok leina matamatam gi mahi marong puthoknaba honasi haike North Eosida leiba Raj Medicity da lemna EPB gi thoromama pangthokre Raj Medicity amadi Rims ki blood bank ka khusamna duna pangthokiba EPB gi thoromadu da miyoy chama henbana EPK Raj Medicity ki managing director Rajenna kanagum singna e darkar leirakpada mateng oinanaba EPB gi thabakasi pangthokpani haike San loidiba singbu pungning thogotpaga loidana masama u phaba san puthokpa ngamnanaba pandamda youth volunteers union thobal wang matabana sinduna moirang block ki oina ithai wapokpi playground da san masama u phaba changdamna kre Sar Dorabji Tata Trust Mumbai ki makhada YVU na
Plain and the Hills Development Organization Itai Kunoga Kusanaduna Pangtokiba Changdamnaba Aduda San Kunmangana Sargyaki Makong Matang Tarabasinda Selamari Certificate Piduna Ikai Kumnaba Utki. Laisang Tem Basanta Kovachahi Yankani Toirum Surabamioi Amang Ngarang Ayu Pung Mapan Makaram Taba Matamda Singjamai Laisang Tem Lakai the Leba Mayum the Gitoki Bedegi Hanzilak Rehari Nupasi Pitmanga Inchi Mari Rumbuangi Mamai Koidane Kuchungawi Grey Machugi Kungrao Masetki Atia Machugi Hop Sadamalitki Ganagaman Mio sitting Nabirabadi Maki Loinabi Roma Natragana mobile number 8794086440 Natragana 9856259958 Pau PBU Heidi Hana Imphal Electrical Division number 1 MSPCL Ge Mai Piramba Atopa Division Singi Jurisdiction Singdaleba Consumer Singda Chingmerong Kongnangani Karak Nagaram Thangmaiban Tribal Colony Hata Golapati Lambigi Noksok Thangba Nakal Nongmaibung Purana Rajbari Wangkai Thangabat Mapal Amari Wangkai Angom Lekai na Chingba Singdalaiba Consumer Singi Makhoi Makhogi Service Line PBC Wire Sing Hayeng Dagi Horaga Kakba Horagani Haina Division Asigi DGM na Kangalagli Haujek Sanabagi Pau Lobisi Sanabagi Pau Pizari DSA Sadar Hills na DSA Ukrulbu Penalty Damai Tiba Piduna Hum Suba Hills District Sports Bitki Champion Oikre Hill District Sports Association Manipur na Sinduna Thasigi Tang Taramanga Chingi District Singi Team Tarukna Sarugyaduna Tangkul Nagalong Ground the Satariba Ahumlak Suba Hills District Sports Meet Nasilusin Kre Nasi Sanakiba Aroiba Mesta DSA Sadar Hills na DSA Ukrulbu Goal Manga Humda Maitiba Piki Team Animagna Apiba Matamda Goal Amamam Chanaduna Draw Chatpadiki Kick from penalty mark na decide to the DSA Sadar Hills na DSA Ukrulbu Maitiba Piki Bani Sandang Kong the Satariba Ahanba State Level SSWYC Trophy Ging Sanagib Ahanba Mesta BKDC Team Vina WPC Bu Goal Ani Amada Amasung Ani Suba Meski Sanakibada TUE DAC na BKDC Timbu Goal Ani Sinoda Amadi LYA na CTK Bu Goal Mari Sinoda Maitiba Pikre Taujik Makadaba Pau Ningtauzam Boyadegi Lobisi Tagatsari Ngasigi Sanabagi Pauda Volleyball IGO Oinamna YMDO Hairangoi Tongbo Maitiba Biduna Marisuba L Raj Bapu Sarama Memorial State Level Junior Boys Cash Prize Volleyball Tournament ki winner Oikre All Manipur Volleyball Association gi Mieng Makhada Young Men's Development Organization Hairangoi Thongna Sinduna Thasigi Tang Taramari degi team Nepalna group ani thongna khairoktuna Hairangoi Thong Volleyball Ground da Chatarakiba Marisuba L Raj Babu Sarama Memorial State Level Cash Prize Volleyball Tournament ngasi loisinkhre loisinbagi thoramda MLA RK Anand Manipur Sarkar gi Superintendent of Taxes ki PS Ajang Jenims ki Assistant Professor Dr. Y Tomba All Manipur Volleyball Association ki President K.C. Sharma Association asigi General Secretary NG Inaungcha su saruk yaki Satharkiba tournament asigi ngasi aroiba numit ki sanakiba matchta IGO oinamna yumbu YMDO hairangoi thongbu set ahum ama kunmathoi kunmanga kumanga kunmanga kunithoi amadi kunmanga taranipalda maithiu biduna Satharkiba tournament asigi winner oikibani Satharkiba tournament asida IGO oinamgi sanaroi amikna best spiker gi mana takre best setter gi mana na yumbu YMDO team U gi sanaroi Indrajit na takhi best player gi mana na IGO oinamgi sanaroi O Jeffrey na takre winner oraba team IGO oinamda certificate ka loina lupa lising kun runners up taraba team YMDO team S herangoi thongda certificate ka loina lupa lising taramanga amadi ahum suba position gi join winner oikraba team YMDO team U amadi NYBA nauremda certificate ka loina lupa lising manga thoromapu singna khuchinakhi TS Dinana winner oraba team gi managi sponsor tawkhi tournament asigi runners up amadi ahum suba position gi manasing L Goklananda Saramana sponsor tawkhibani O Mangina best striker gi managi sponsor tawkhi Ice Ajitna best setter gi mana SS Jibanna best discipline gi mana
वाई प्रेमजित टूर्नामेंट असि बेस्ट प्लेयर की मना की स्पॉन्सर तौखी क्रिकेट मणिपुर क्रिकेट एसोसिएशन सिंधुना लुवांग संगम की लुवांग पोपा क्रिकेट स्टेडियम दा टीम तराना ग्रुप अनि थोना खाइदोक्तुना था सिगी टांग मापलदगी चथरिबा अहुम सुबा MCA W प्रहलादा अमदी W रामानंद इलाइट क्रिकेट टूर्नामेंट की ngasi sanakhiba मैच दा YWC लंगथवालना मॉडल क्लब सिंगा मखाबु विकेट अमदा माइटीबा पीखरे मॉडल क्लब सिंगा मखाना टॉस ngamduna ahanba innings की बैटिंग तौबदा ओवर 38 बॉल मरीदा विकेट लोइना तुरगा रन 34 खक लौखी मसिगी पाउखुमदा अनिसुबा innings की बैटिंग तौखिबा YWC लंगथवालना ओवर 39 बॉल मंगादा विकेट 8 खक तुरगा अपीबा टारगेट अदु यौदुना मैच असि माइपाखिबनी ngasi sanakhiba match asida YWC लंगथवाल की सानरोई किशनना विकेट 3 लौदुना मैन ऑफ द मैच ताखरे hayeng स्टेडियम asida मैच लेरोय अमरोमदा एसोसिएशन असिना सिंधुना लंगथवाल पब्लिक ग्राउंड टीम 12 ग्रुप अनि थोंना खाइदोक्तुना था सिगी टांग मापलदगी चथरिबा अहुम सुबा MCA प्लेट क्रिकेट टूर्नामेंट की ngasi sanakhiba मैच ता ईस्टर्न स्पोर्टिंग यूनियन वांखैना KIYC खेत्रीगावबु विकेट 3 माइथीबा पीखरे KIYC खेत्रीगावना टॉस ngamduna ahanba innings की बैटिंग तौबदा ओवर 19 विकेट लोइना तुरगा रन चामगा सुमना अमा लौखी मसिगी पाखुमदा अनिसुबा innings की बैटिंग तौखिबा ईस्टर्न स्पोर्टिंग यूनियन वांखैना ओवर 13 का बॉल अहुमदा विकेट अहुम खक तुरगा अपीबा टारगेट अदु यौदुना मैच असि माइ पाखिबनी मैच असिदा ईस्टर्न स्पोर्टिंग यूनियन वांखैगी सानरोई चितरंजनना विकेट 5 लौदुना मैन ऑफ द मैच ताखरे सथरिबा टूर्नामेंट असिगी मथंगी मैच था सिगी तांग 19 दा PSC खुयाथोंग अमदी फोर्स क्रिटिगावगा सानरगनी ngasi nomagi ai ngasagi pau lobisi ICAR लंफेल पार्टी फंग पाउदा ngasi ख्वाइदगी साखिबा डिग्री सेल्सियस 19.2 ख्वाइदगी इंगबा डिग्री सेल्सियस 9.8 नुंसित यावबा इसिंग मनलगी सांग अयुक्ता सादा 49 नुंथिलदा सादा 93 ओइखी ngasi nong takide aroibada maruiba pau amangana pizari CLP gi mifam pangthokre minister sindok sinjin tawbagi wafam thoina khanakidre hayeng CM amadi deputy CM AICC na koraktuna Delhi da chatkedawri Punganida TV laina khangba ngamba khulai ngasi Jenims Sanapati amadi Surchanpur Hospital da thamduna miyamna khudung chaba piba hukre amadi Kwa Kaitel da bom pokhai ba da miyo ma sokpadagi hospital da laikanakre Nasigo nadi ISTB ki paw matang sa dalusin jare yang tabi de basumbo mukana khurumjari